पाउचदेम फम ओइबमर ओइब पाउ खरा अपडेट तौजरी साइफोन मणिपुर की माउ मचासिंग डिसेंबर 15 दगी नागालैंड संगबदा अदेंग थमख्रे मणिपुर अमसुंग नागालैंड की लोना बंगमखै दलैबा केजोलसा कोजोरी एरिया की वाथोंगना भारम ओइदना मणिपुर की माउ की म्यूसिंग लाखलिबा डिसेंबर 15 दगी नागालैंड की साउदर्न आगामी एरिया द संगब थेंगलगनी हाइना साउदर्न आगामी पब्लिक ऑर्गेनाइजेशन सेपोन लाउथोख्रे साउदर्न आगामी पब्लिक ऑर्गेनाइजेशन की प्रेसिडेंट केबी पोडी सोफिया जनरल सेक्रेटरी स्वेलुन पुजोन पुन खुदेक पीदुना थादोरप जेरोलमन हाई टेनजी मी कस्टमरी लॉ की मतुंगिना ngamkhai की चहिनबा असिगी वरोसिन पुरकनब होनबदा माउ काउंसिल की माइकेदगी एड अपन पिरकपा मरमना खोंथांग असि तंगाई फदन लौखिबने वफम असि था असि तरेत जाखमा दलैबा साउदर्न आगामी पब्लिक ऑर्गेनाइजेशन की होल्ड पांगथोकिबा ऑर्गेनाइजेशन असि जनरल बॉडी मिफम नवारिप लौखिबने सेरोलसना मखातन हाई चाइनरिबा लम असि मतंग मतम क्या की ममांगदगी मणिपुर की माउ मराम फुरुप की मियोइसिंग अमसुंग नागालैंड की साउदर्न आगामी की मियोइसिंग की मरकदा चाउन उंखतना लागले ट्राइबल की लमसिंग असिद लैरिबा रिसोर्स कुदिमक ट्राइबल मियाम गिनी लैंगा की नते लोइना नागा की लम खुदिमक की यामना नखै सेंगबा ट्रेडिशनल बाउंड्री लैजरी मसिद नौना सेमलकिबा पॉलिटिकल बाउंड्री सिन खुथिंग जिनफम थोकते मसिगे सरुक अम ओइना कुमजा लिसिंगनी तारागा तरुकदा बोर्ड ऑफ Arbitration of the enemy people's corner while piduna lamgi chainaba asigi waroisin puraknaba customary logi matungina thabak pai khananaba khangan khrabane adomo namak matam aduda mau council na manipur lega ka khusam naduna ngamkhai da ingna sikna khunda jariba miyam da ki akhang piraki loina na mafam masna siar fisig section 144 gi makhada athingba thambata naduna manipur gi security person ki amarum thajilaki siar fisig section 144 की मखादा अथेंग थम्बत नतना मणिपुर की सेक्यूरिटी पर्सन कैमरोन थमजिलखी लोइना मफम मसिदा हानादगी साथ लेजरब सेफोगी रेस्ट हाउस थुगाइदुना पुलिस आउटपोस्ट थाजिलखी साजिलखी लोइना लोना यादब मोंगदा जुको तंपाक यौबगी लंबी फाव सेमजिलखी मसि पुनबगसी टेनजीमी पीपल्स ऑर्गेनाइजेशन की कोना ताखिब वरिप अदुगी वागमदनि हाइरे असिगुम सेमगत सागलिब सिंग असि लेपनदब अमदि सयनरिब सिंग असिगी वरोसिन पुरकनदबा सेपोगी माइकेदगी माउ काउंसिल अमसुंग मणिपुर लैंगाता खांगन किबा लैख्रबनी अदुबो मदुदा पामदबा थगदो खरा थोकिबदगी तंगाई फनदा डिसेंबर 15 दगी साउदर्न अंगाबी की लमसिंग द माउ मसा सिंग संग थिंगनदबगी पिरेबा सिलौखिबने अथिंग बसिगी वांगबदा करिगंबा माउ मसा सिन संगसिलक तारबदी मदुदा थोरकफा अफफतगी टेक्साक मसा मसाना पूजगदबनी हाइरे निंगसिंग बयाबदी हौकिबा कुमजा लिसिंग अनि तारागा मंगा दसु जोको भेली की वथोकता सेफोना माउ काउंसिल का नुआइनद पथोकपदगी माउ मसासिंग नागालैंड संगहनखिदब लैख्रबनी मसिंग यामलब सेफोगी वॉलंटियर्स ना नेशनल अवेयर नंबर 2 की केजुमा अमसुंग केगुमा की लोनबद थोरक्तुना मणिपुरमदगी लाकप तदा सुमो विंगर बस कुदिम खामदुना पैसेंजर सिंग की सक्ताक से चेक तौखिब लैख्रबनी लोइना मदुदा यारुप माउ मसासिंग अदु नागालैंड संगंतना हलनखिबसु लैख्रबनी सही की मास थादसु ngamkhai की वथोक असिमक नंबरम ओइदुना सेपोना साउदर्न अंगामी एरिया द मदम कक्तब बन थमजनखिबा लैख्रबने लोइना नागालैंड के लोनवा असम की सरुक मणिपुरी सिंगी तोंगान तोंगान ब लुपसिन काउंटर बन चथरकपा मदि माइकै क्यादगी अगनबा प्रेशर लाकपदगी सेपो की खोंजंग अदु हांदोखिबा लैख्रबने हाइरे मसिंग यामलब नुपी क्याना सरुक यातुना नुपी लाल निंगसिंग लमजेल पांगथोखरे मणिपुरी नुपी सिंगी थौना ngasisu हंद्रे मणिपुर कुमजा लिसिंग अमगा जापन सुप नंबर की थोकिबा नफीलाल की मतुंगदा अनिरक सुबा ओइना कुमजा लिसिंग अमगा जापन कुंथ्रा का मफंदा मणिपुरदा खुजेंग साक तांगबा थोरकपदगी मतम मदुगी लगा की मयुक्ता होकिबा नपीसिंग इहौ अतुपनिंग सिंगबा लोइना मदुदा सरुक याखिबी इमा इवेल सिंगी मफमदा मणिपुर मियाम लैसु कतुना कोक नोना इकाई खुमना बोटख्रे मतम मदुगी नपीसिंग थौना ngasisu हंद्री हाइना फॉरेस्ट एंड एनवायरनमेंट अमजोंग एग्रीकल्चर मिनिस्टर थोंगम बिस्वास नफंगदोखरे मणिपुर लेगाना सिंटोना नुपीलन मेमोरियल कॉम्प्लेक्स लेरिबा थौना फबी इमा सिंगिनिंग सिंग खुबमदा मियाम हाइका लेका तमलबा मतुंगदा तामपासना गर्ल्स हायर सेकेंडरी स्कूल कैंपस दा पांगथोकिबा मफुंग ओइबा थौरमदा वागांगलदुना मिनिस्टर न मखातन हाई मदम मदुगी ब्रिटिश की थौसिलदु लमदम सगी थौना फरबी इमा इवेल सिंग हनबा लेत्रबा थौना न थेंगनदुना माइथिबा पीखिबने लमदम मसदा लेरिबा नुपी सिंग तना फंबा इमा कैथेल मालेमगी मफम अथैद लेते लमदम असिगी सेनबेटलोन नुपीसिंग लौरिबा थौना मियामना खंगनरबने लेबाक अमगी चौखटपगी थाक असि लमदम अदुगी नुपीसिंग चौखटपना लेपी हाइनरिबने
lamdamasna armed forces special power eki makhada nufa singda miot minai satharak pamatamda lamdamasigi ima evel singna thongna fana bayuk naduna thengnarakpadagi ngase di miot minai leitapa lamdamama oiragle masi ima singi kathokpagi thongna adunani Manipur kunai da nufi sina lawriba thaudang singtha bagi loiba nairoi nufi lanta thongna fana bayuk jakhibi ima sing adu khaktana tana lamdamasigi singmi maraktagi tomtin oikibi rani gaidin kyob ikai khumnabu tuna lengakna maki mingde museum ama sanadaba thawang tawriba asi singtha ningai ne mangnai aujik leiriba nupilan complex asi matam sangna samjin bitana lakpana masida leiriba photo sing yauna atei polum kya ngasi polum kya asi sinabagi adabagi mongda lakpa asina maram oraga lenga na lupa crore 1.3 gi ahen percent from thada duna nupilan complex asi samjin sajin bagi thabak sang silakle Manipur University ki mahiroi ama hostel ki kada thawri yalaga siramle Manipur University MU da Manipuri department da ahum suba semester da tamliba mahiroi ama mang leiriba voice hostel number 1 gi room number F13 da thawri yalaga siramle fresh na phangpa pauda laikidraba mahiroi adugi maming moirangthem Rojit chahi kunga mari apokpa bhaiga gawi Besnupur district ki aikong khunok dagini mag MU da Manipuri department da MA ahum suba semester da tamliba mahiroi ne Mana leiriba ka adu da leiminariba bamanava aduna football sanarura ka halakba ngasi nongtil pung mangaram tapa matamda thong lolaga leiramba thengnabadagi thong adugi mathakta fatpa ventilator dat yangbada Rojit plastic thawrina ceiling fan da thawri yalaga leiramba obadagi kudakta mayam changdun thong adu thuwaiduna Rojit na yaliba thawri adu kaktalaga lokthabada siraga leiramle haire pawasina makatan hai laikitrapa Rojit hostel number 5 ta leirambani aduba matam kharagi mamangdagi mag wakal nungaitana ubaga loinana Sauthagu habaya kide ado bamana wakal nungai tribagi maram amata mamana basingda phongdoklamde man awum suba semester karak padagi mahaki classmate amaga laimenana pa hostel number 1 da honglakibani mangasi nongtil fawa mamana basinga pulamki thaudogadagi pau fangbadagi singjamai police station gi osina luchingba team ama mafam aduda sangchinduna yengsinbaga loinana mangna siraga leiramliba ka adu yengsinbaga loinana senaduna thamlaga Forensic Science ki team da pau viraba matung mobile Forensic Science ki team ama laklaga thaudok thokpham ado kumna yengsilaba matung singjamai police station na UD case ama lokot baga loinana Rojit gi asi bhaksang adu postmortem gi damak rims ki mokda thamkhre are makha tarakwa atopa pauda Prime Minister hatkadabani aruba Congress lusingba Raja gi mathakda effort loss tawkhre Lebak asigi constitution kanana bagi damakta Prime Minister Narendra Modi hatkadabani aruba senior Congress leader amasu oriva Madhya Pradesh ki former minister Raja Padegia ki mathakta Madhya Pradesh police na effort ama loss tawkhre Congress lusingba asigi mathakda complaint ama file tawrakpadagi effort adu register tawkhibani ana police ki pau amana haire Lebak asigi minority ki punsi khudong thingai oire aduna lebak asigi constitution jawna minority amasong dalit singi kanana bagi damakta Modi anadabam yamna sem sadun lebiu hana Congress losingba asida pongdoki bo wafam ama social media da thagalaki baga ikan kanatna Madhya Pradesh ki Home Minister Narotam Mishra na Congress losingba asigi matakta FR file tawna bamakok thongba police officer sina khanan khibani thawdok asigi matangda Madhya Pradesh police ki warol amana hairivana thawdok asigi mari leinana ain gi waiba mathawda ba thabak sing lokatna ba thijin bagi thabak sing chataba haure Congress lusingba asna Prime Minister Narendra Modi na dharmada yumpam oraga kas amasung language asi khaidok na bhonare masina dalit tribal amasung minority sing punsi khudong thingai oire aikona constitution kan ba pamlabadi Modi hanana ba thorang tawgadabani Prime Minister bo maiti ba pina bagi wakhalonda mahak bo hatkadabani ana fana district ki Pawai town da pang to kiba Congress workers sing bifam da Congress lusingba asna phang to kibagi video footage adu social media da thagala kibani Video du thagalak baga Madhya Pradesh ke Home Minister Narotam Mishra na Congress lusingba asigi madagda ain gi waiva action lokna da bakhangal kibagi matung ina police na FR adu loss tawkibani haire Agnivat voluntary scheme amani masida problem leibasingna saruk yatrabasu akaiba leite High Court Center na thafa phang davan ha singi yenglaga haudokiba Agnivat scheme asi voluntary scheme ni scheme asi pamdaba natragana problem leiba biosina Agnivat yautrabasu yai aina Delhi High Court na phangdoragli Center gi Agnivat scheme na nahasingi right pangandana honare aiduna pedren sar khara challenge tawragiba adugi Bakhum piraduna Delhi High Court na wafam asi phangdokibaga loinana Agnivat scheme da naha khudimak yaudaba yade aibagi sanabi leite masi voluntary scheme amani scheme asi army Navy amasung Air Force da leiba akang ahi kya ga tanaraga siam kiba scheme ne
Maramandu Court Masiki Matanda could think in Barab Oide, government policy Amaki Makada Paikala scheme Asinan Hasingi right Mahanbagi Wafam, Housing Babi when the Tiangati and the Chief Justice Satish Chandra Sarmamasong, Justice Subramaniam Prasarki Benz Asina Fondoragli. Benz Asina Makatana Fondo Kivada Agnibat scheme than Hasingi right Mahali Arabadi, Maduki Sabzaba Kudam Pipa Matoktai. Agnibat scheme the Nahasing the Sahi Mari Tabak Tobagi Matampiri, Adabo. Maduda mahak na fana tabak tawrabadi makata na mahak matam sangna tabak tawba yabagi otopal lai. Maramadu na army webo pampan has na skim asigi makada army wena tabak sang bada akai balaite skim masibo found the bamusin na tabak sang trabasu yai hairi. Panbayabadi agnipat skim sahi asigi jun taraga marita huloki bani skim asigi makata masagi sahi taraga tarit makai suraba nahasing dagi hawraga sahi kunga mathoi fawbagi manungda leiba nahasing na apply tawba yagani. Skim asigi makata tabak tawba yagadoriba matamga Madamna Sahi Marini Agniford scheme Makada Kalava Agniver Singi Sada Kungamangadi regular service the labor Yabaki Kodong Sabas Piri. Otherwise, Kimasiki Mayok Maki Kiadaki Yaning the Bafong Nakravamadong, government recruitment gi Sahi Asi Kunga Humdoi for Sangdora Kibani Hari. Nagalamrom the line of actual control faring the land missing Unkanabaki Togok Tokre. Arunasan Padeski line of actual control LAC paring the Hokiba Irai Nubita India Masung Chinese Robinson Barakda Unkanabagi Tautoka Tokre and a government over source Samanangasi Pong Doragli. Nagalani Gimarakta Unkanabagi Tautosi Tasi Mapanda Tokibani Maduda Nakalanimaki or a minor injury sing person Karada Soke. Nagalani Unkanarakrava Matung Kudakta LAC Saruptaki military sing Toknaki Taudogadu Arunasan Padeski Tawang sector the Tokibani. Scientist of Singna LAC Sarukta Aran Bamong the Lasilak Naba Honorapadi Indian Army Sing the Tinganaba. Honorable the Palm the Batoko to Tokibani, Star the Dr. Tokibalabak and military, Masan Unkanabaki Todok Atuki Matunda, Hokiba Iran Beta Tokiba Todok Asina. Nakalaniki Marak the Tokiba Hanba Unkanabaki Todokni, Hokiba Kumza Singani Kungi, Juntada, Galwan Belly the Chinese Amazon, Indian Army Marakta Unkanapatagi, Akan Mamok the Kotongaki. Taudoga the Indian Army kun hina Paribaki the Maktawan the Fontapiki, Aduga, Chinese Lami, Nifu, Rom, Kotonabaki Todok Aduda, Sibamadi Asopan Tokambaya, I have a report lay. Laivaganiki military Marak the Toki Patodok, Aduna Maram Orga, LAC Saruknak deployed Toduna Tamnariva, Portion Sing Laktokwa, Hainanakal, Animana Kibani, India Masung Chinese Troki, Makok Tongba, military commanders in Anjin Unaduna. What is Anarabamatung Yanabakara, Purakibaloina, Ladaki, Gogra Hot Spring, Saruktagisu, Land Missing Lautok Nagi. Laivaganiki Marakta Unkanabaki Todogasi, Hokibakumza, Singani, Taruktagi Horakibani. Arunachal Pradesh Sarukara Sainana Makwigini and a claim Torpadagi, Nagalaniki Marakta Unkanabagi Sang Hangalakibani Hari. Sanabagi Bauda, FIFA World Cup Qatar 2022, Argentina Amdi Croatia Ngasi Nogai Matung Hanba semifinal the Lambata Unaragani. Qatar FIFA World Cup Basigi Hanba final gi Mafong Kananapo Argentina Amdi Croatia Anina. Losel Stadium the Lebapoponamiki, Nongyai Matung Pung Taraganitoi Makaida, Hanba semifinal the Lambata Unaragani. The Maniasna World Cup the Tiangnava Amlok Suba Oiri, and the Giasina knockout stage the Tiangnava, Hanbani, Argentina, Croatia, Lissing Bag Sampan Marfudani Fan. World Cup group stage the Amazonoda Mighty Vapiramki. Adogalisingani Taragani Fan, Russia, World Cup group Digi Mes, Amada Croatia, Argentina Bo. Amsine the Mighty Vapiram Kibani, semi final the Amukta Povo Mighty River. Argentina na Messi amadi nauna hangalak livo star single loita na makhoi gitaruk laksuba oina final sang bangam na bahona gadawre lisingani taraga ni fan Russia World Cup ki runners up takiba Croatia na su amukhana Qatar FIFA World Cup asida final gi mafam kanana baluka Modric amasong mahaki teammate singna hona gadawre FIFA World Cup ki semi final jarukpa gi lambida Argentina na Saudi Arabia Mexico amadi Poland tung oinaram laga group sigi winner oiduna lakhe Madugi matung pre-quarter final the group D runners of Australia bo ani amada mighty vapiram laga quarter final sang laki. Makadaba quarter final the Argentina na Netherlands bo tie-break the ani mari the mighty vapiram laga semi-final sang lapangam kibani. Group F ki runners of Tatuna pre-quarter sang lakiba Croatia na Japan bo round of 16 the tie-break the ama mari ani the mighty vapiram laga quarter final sang laki. Adoka makataba quarter final the Brazil bo amukana tie break da ama mari anida mighty film the quarter final sang lapangam lakibane amom the Qatar FIFA World Cup asigi anisuba final gi mafam kanana bagi damak hanbo in semi final sang lakiba
North African team Morocco amadi defending champion France anina yum sakasina mekin nongyai matung pung taragani thoi makhaida Alved Stadium da lamba taunaragani FIFA World Cup asigi goal khwadigi yamna chanba sanaroi da piba Golden Boot ki lamjenda haujuk phawda France ki forward Kylian Mbappe na goal manga sandana makok talairi aduga magi teammate Oliver Giroud amadi Argentina ki captain Lionel Messi na goal mari sanduna anisoba mafam da lairi Portugal ki Gonçalo Ramos England ki Marcus Rashford amadi Boga Iosaka Brazil ki Richarlison Spain ki Alvaro Morata Ecuador ki Ener Valencia amadi Netherlands ki Cody Gakpo na ahum sanduna ahum soba mafam da lairi India ki cricket sanaroi Virat Kohli na footballer Cristiano Ronaldo vo thagarba phangdokre India ki cricket team ki nufa ki campaign Virat Kohli na Portugal ki saknaraba footballer Cristiano Ronaldo vo greatest of all time ni ana sing tharaduna thagarba phangdokre social media handle sing da Virat Kohli na hai malem gi oina Ronaldo ki khusana amadi mahaki hai sing bajing adubo trophy na takana title amadana makhan bangam loi Trophy adudagi mamal jamba mahaki sports fencing tongan ba mafam sing da leiri magna match ama sana pa matamda malemgi miyamna fawribi hul amadi thajaba sing adu mohchin bada awaba oigani fawribi hul sing adu title amadana mohchin bangam loi honaba kanba amadi kathokpa amaga loina na bangsin thana sana rakhiba miyo asi isorgi asengba khodol ni Ronaldo asi mahaki wenadi greatest of all time ni ana phangdoki sahi kunthra ga dare suraba Ronaldo na World Cup ki quarter final da Portugal na Morocco gi Quarter final da Portugal na Morocco gi makuta goal Amazon da maithiba madam da pirang sin da football field da gi thoke handaki World Cup asina Cristiano Ronaldo gi aroibo ina sanaba match oi ki bani Ronaldo Instagram da thaglafa post amad hai miyamna wafum kya ama pinana ba amadi haina ba yaukre kaya aman oirakpa yaba sing phongdok nagre adubo mana Portugal gi damak kathokpa asidi handaba amata leiroi Portuguese ama oina miyoi khudimaki goal sing ngaktok na dapakan na huan aduna sana ki aiki Ronaldo asi nufagi international soccer da score khwadagi lova sanaroi ama oina laki haujuk phawda goal sama ka taraga ni fan chankre masi malem gi oina su khwadagi wangba amone leiri bani kar ama guha da tasin badagi imung amagi mi mari sire Chhattisgarh Kankar district ki manung chanba mafam amada leiwa guha amada kar amada tasin khebagi thodok da kar adu da tongla ki ba imung amagi mi mari irang da na sikre ana police ki maikadagi phangdorakli Western Range Inspector General of Police Sundaras Pina Hiram Basik Mari Edana Fangdo Kibada Laibak Tiba Togasi Kankar Police Station ki counter Tourism and Jungle Welfare College Manakda Thangchanamiki Bidang the Tokibani Taudoga the Lake Trabamio Sing Adudi Tafur Sarkar Sahi Yankai Gataret Rita Sarkar Sahi Yankai Amadi Yungtam Nariba State Odisha Dagi Beswazit Adhikari Saini Foganitoi Amasong Azari Lal Dali Sayhum Fogatariani Victim sing asi Kankar da luhongpagi thorom ama yauruba matung halakpagi lambida makoina thorakiba karadu control tawba ngamhautabadagi guwa amada tasan gibani adoba makoi mari mak kar atudagi thorokpa ngamdana irakna duna sikhibani aire mafam khangdana nangmai kapagi dawdokda miyoi mari sokre MLA gi masada tainarakle Bihar gi Bagalpur area da lamgi uhuga mari lenana thokiba ungkhanambagi thodok ama da mafam khangdana nangmai kapthong narakpadagi Miyoi mari sokre amarom da victim sing na fongdor khibagi matungina nongmai adu JDU gi MLA amaki masana fana kapkhibani ana maral sirakle Gopalpur gi MLA Narendra Kumar Neeraj na mahaki masana pada sirakle maral adu bayaning da fongdor khibaga loinana tawdok thokpa maduda mi kana mi khara funare abagi paw fonglaba madung magi masana fa mafam atu da sangsen khibani masida mahaki masana fana nongmai kapki habasi aranbo wafam ni aire Amrom da victim ki imung manung ki miyoi sina fongdo ki bada JDU ki MLA Narendra Kumar ki masanufa Asis Elias Tinku na miyoi kun mangarom loinaraga Bagalpur ki Barabi area da lakhi mafam atu da lam ki wahau gamari lenana ungkanarak padagi Asas na nongmai kapthor ki bini maduda lam atu ki mafu Lal Bahadur Singh ki loinabi Madhuri makoi ki masanufa Bir Bahadur amasung maki mamanaba Sarat Elias Rabi yauna makoi mari swaki bani haire Asok pasing hausi khudong thingai oidre haire Yerom Lising Mari Puduna Senikre Madhya Pradesh ki Golia Daliva Indian Air Force ki Master Sidinaba Yerom Lising Mari Auto Rickshaw Driver Amana Puduna Senikre Aina Police Officer Amana Fongdoragli Moral Police Station ki Assistant SP Rajesh Danto Tiana Fongdoraki Bagi Matungina Indian of Air Force ki Mass Supply Amana Auto Rickshaw Amada Yerom Lising Mari Haptuna IAF ki Camp the Sananab Order Tauki
lambi da supply asina atopa gari amada manamasing hapling matamda yerum hafa auto rickshaw do mafam adudagi thauraga satkibani hairi thawdog asigi matangda supply asina morar police station da complaint tawragba matung thawdog asida chenariba driver phananaba thiba humbagi thabak sataba hawgre hairi aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangbiriba punamak padaga jari channel asina domda kanarabadi subscribe to be business subscribe to be like and share to was a copy of Namako Amakana Tagasari.